ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯑꯦꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯜ ꯑꯃꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯄꯣꯛꯄ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯤꯌꯥꯝꯅ ꯋꯥꯅꯔꯤꯕꯗꯨꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯅ ꯍꯦꯟꯅ ꯋꯥꯕ ꯑꯃ ꯑꯌꯨꯛ ꯌꯦꯟꯗꯥꯟ ꯊꯕꯛ ꯁꯨꯒꯗꯒꯤ ꯊꯣꯛꯂꯛꯄ ꯑꯌꯨꯛꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯆꯥꯒꯤ ꯊꯕꯛꯇꯨꯕꯨ ꯀꯔꯤꯅꯣ ꯉꯟꯃꯟꯗ꯭ꯔꯣ ꯍꯧꯖꯤꯛꯇꯒꯤ ꯆꯠꯂꯗꯤ ꯏꯆꯥ ꯋꯥꯔꯅꯤꯗ ꯍꯣꯔꯦꯟ ꯋꯥꯏꯅꯕꯨ ꯊꯦꯡꯅ ꯆꯠꯄ ꯌꯥꯕ꯭ꯔꯅꯤꯃ ꯊꯕꯛꯄꯨ ꯉꯟꯅ ꯆꯠꯂꯒ ꯈꯔ ꯋꯥꯕꯁꯨ ꯍꯜꯂꯛꯑꯗꯤꯅꯦ ꯑꯗꯨꯝ ꯐꯈ꯭ꯔꯗꯧꯅꯤ ꯋꯥꯔꯝꯃꯁꯨ ꯑꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯆꯥꯛ ꯉꯟꯅ ꯂꯣꯏꯔꯝꯃꯒꯦ ꯅꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯃꯗꯨꯅꯅꯦ ꯇꯣꯅꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯏꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯇꯧꯖꯔꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯖꯔꯛꯆꯅꯤ ꯇꯨꯝꯕꯕꯨꯗꯤ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕꯅꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥ ꯁꯅꯥꯔꯩꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯍꯥꯏ ꯑꯇꯣꯝꯕ ꯑꯇꯣꯝꯕ ꯇꯥꯕ꯭ꯔꯥ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯍꯧꯒꯠꯂꯣꯅꯦ ꯑꯇꯣꯝꯕ ꯅꯪꯕꯣ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯔꯝꯅꯤꯗ ꯑꯇꯣꯝꯕ ꯃꯃꯥꯅ ꯃꯆꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥꯗꯨ ꯌꯥꯝ ꯇꯟꯅ ꯃꯁꯤ ꯈꯖꯤꯛ ꯂꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯤꯠꯇꯤ ꯄꯥꯡꯗꯕꯤ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯧꯒꯠꯂꯛꯀꯦ ꯑꯩꯗꯣ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯠꯀꯁꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏꯗꯒꯤ ꯇꯨꯝꯃꯤꯗꯨ ꯄꯦꯟꯗ꯭ꯔꯕ꯭ꯔꯥ ꯅꯪ ꯅꯪ ꯄꯦꯟꯗ ꯂꯥꯏ ꯆꯨꯕ꯭ꯔꯕ ꯅꯪꯕꯣ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯅꯌꯥꯝꯕꯗꯤ ꯍꯧꯒꯠꯇꯅ ꯊꯕꯛ ꯁꯨꯕꯕꯨ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯑꯍꯤꯡ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯍꯥꯏꯔꯤꯗꯨꯕ ꯑꯇꯣꯝꯕ ꯂꯣꯌꯨꯝꯕ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯃꯥꯁꯤ ꯁꯨꯝ ꯉꯥꯡꯉ ꯂꯩ ꯑꯣꯅꯦ ꯉꯔꯥꯡꯗꯣ ꯍꯨꯔꯥꯟꯕ ꯆꯠꯂꯨ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯛꯇ ꯇꯨꯝꯒꯦ ꯍꯥꯏꯁꯤ ꯇꯥꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯇꯣꯏꯅꯔ ꯑꯇꯣꯝꯕ ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗꯈꯩ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯇꯨꯝꯁꯤꯟꯗꯅ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ ꯃꯃꯥꯅ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯁꯨꯝ ꯃꯅꯥꯛꯇꯨꯗ ꯉꯥꯡꯂꯒ ꯂꯩꯕꯗꯨꯗ ꯂꯣꯌꯨꯝꯕꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯆꯥꯗꯣ ꯌꯥꯝ ꯇꯟꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥꯍꯧꯗ ꯍꯧꯒꯠꯆꯔꯒꯦ ꯑꯩꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯡꯕꯗꯤ ꯀꯜꯂꯦ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯁꯅꯥꯔꯩꯅ ꯃꯆꯥꯒꯤ ꯀꯥꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯍꯥꯏ ꯉꯥꯡꯒꯟꯕꯤ ꯅꯃꯥ ꯑꯩ ꯂꯩꯕꯒꯤꯅꯤ ꯅꯪꯅꯅꯦ ꯇꯨꯝꯕꯗ ꯑꯩꯅ ꯍꯧꯗꯣꯛꯄ ꯆꯪꯕꯤꯔꯛꯏꯗꯣ ꯍꯧꯗꯣꯛꯄꯤꯗ꯭ꯔꯗꯤ ꯅꯣꯡꯉꯥꯜꯂꯦ ꯈꯪꯉꯔꯣꯏꯅ ꯇꯧꯕꯤꯕꯅꯤ ꯏꯃꯥꯒꯤꯁꯦ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯑꯌꯥꯝꯕ ꯂꯥꯎꯅꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯈꯨꯜꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯃꯆꯥ ꯄꯤꯕꯥ ꯌꯥꯎꯗꯕꯤ ꯆꯥꯎꯕꯒꯤ ꯌꯨꯝꯗꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄ ꯂꯥꯛꯅꯔꯤ ꯀꯟꯅ ꯍꯩ ꯑꯆꯧꯕꯤꯌꯥ ꯆꯧꯕꯤꯌꯥ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯣꯡꯉꯥꯜꯂꯤꯁꯤ ꯐꯅꯗꯤ ꯃꯀꯨꯏꯔꯦꯗ ꯅꯪꯕꯨ ꯌꯥꯀꯥꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯤ ꯃꯃꯥꯅ ꯉꯥꯡꯉꯤꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯇꯥꯗꯕ ꯃꯥꯜꯂꯤ ꯃꯌꯥꯒꯗꯨ ꯂꯥꯎꯅ ꯀꯥꯔꯒ ꯃꯇꯤꯟꯒꯗꯨ ꯑꯣꯔꯣꯔꯣ ꯇꯥꯕ ꯃꯈꯩ ꯇꯨꯝꯃꯤ ꯃꯇꯧꯗꯨꯗ ꯊꯣꯡꯖꯤꯜ ꯄꯥꯟꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯃꯇꯝ ꯌꯧꯔꯦ ꯑꯌꯨꯛꯀꯤ ꯊꯕꯛꯇꯤ ꯅꯆꯥꯇꯣꯝꯕꯤꯅ ꯂꯣꯏꯅ ꯇꯧꯔꯝꯂꯕꯅꯤ ꯏꯃꯥꯅ ꯆꯥꯛꯇꯨꯗ ꯊꯣꯡꯕꯤꯔꯝ ꯆꯥꯎꯕꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯃꯛ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯂꯣꯏꯅ ꯇꯜꯂꯤ ꯑꯍꯨꯝꯃꯛ ꯂꯧꯇꯥꯅꯤ ꯑꯗꯨꯒ ꯅꯣꯡꯃꯇ ꯈꯠꯅꯗꯕ ꯅꯨꯃꯤꯠ ꯌꯥꯎꯔꯝꯗꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯃꯃꯤꯠꯀꯗꯨ ꯄꯩꯅ ꯌꯦꯡꯉꯤ ꯍꯩ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯊꯣꯡꯗꯕꯤ ꯂꯥꯛꯂꯒ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯀꯩꯗꯧ ꯊꯣꯡꯗꯧꯔꯤꯒꯦ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅ ꯑꯌꯨꯛꯀꯤ ꯊꯕꯛꯁꯨ ꯃꯥꯅ ꯑꯌꯥꯝꯕ ꯇꯧꯈꯤꯕ ꯃꯔꯝꯅ ꯃꯐꯠ ꯇꯦꯛꯇ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯀꯔꯥꯏꯗꯒꯤ ꯊꯕꯛꯁꯨ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯑꯗꯨꯒ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯉꯨꯗꯤ ꯉꯝꯖꯄꯣꯟꯇꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯥꯗ ꯈꯠꯅꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯆꯪꯁꯤꯟꯕꯤꯔꯛꯂꯒ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒ ꯈꯠꯅꯔꯤꯕꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯇꯥꯅꯤꯡꯗꯦꯍꯦ ꯀꯔꯥꯏꯗꯅꯣꯃ ꯆꯠꯂꯒ ꯈꯠꯅꯧꯔꯨꯆꯣ ꯑꯩ ꯀꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯠꯅꯐꯝ ꯂꯩꯇ꯭ꯔꯕꯣ ꯀꯩꯅꯣ ꯑꯗꯨꯝꯅ ꯁꯅꯥ ꯂꯩꯃꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯈꯠꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯈꯪꯉꯤꯅꯦ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯂꯤꯕꯗꯨꯕꯣ ꯈꯨꯏꯅꯥ ꯄꯪꯗꯦꯅꯦ ꯍꯧꯒꯠꯂꯨ ꯅꯁꯥ ꯁꯦꯡꯗꯣꯛꯂꯒꯅꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯔꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥ ꯂꯩꯃꯗꯨ
ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯝꯗ꯭ꯔꯦꯕꯗꯨꯃ ꯑꯩ ꯗꯥꯏ ꯂꯩꯇꯦꯀꯣ ꯑꯇꯣꯝꯕꯤ ꯂꯩꯁꯤꯗꯤ ꯑꯇꯣꯝꯕꯤꯗ ꯍꯥꯏꯌꯨ ꯆꯥꯛ ꯊꯣꯡꯕ ꯋꯥꯏꯔꯝ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯇꯣꯝꯕꯤꯅ ꯇꯧꯗꯧꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡꯅꯤꯅ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥ ꯃꯐꯠꯇ ꯁꯥꯎꯒꯠꯂꯛꯏ ꯑꯌꯨꯛꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯔꯛꯏꯗꯨ ꯊꯥꯗꯣꯏꯁꯅꯥꯅ ꯀꯔꯤ ꯑꯗꯨꯃ ꯌꯥꯕ ꯉꯝꯃꯣꯏ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯇꯧꯔꯤꯅꯤ ꯏꯆꯦꯁꯨ ꯏꯃꯥꯁꯨ ꯏꯇꯦꯡ ꯇꯧꯕꯤꯕ ꯅꯠꯇꯦ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨ ꯊꯕꯛ ꯁꯨꯕꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨ ꯅꯆꯨꯡꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯉꯥꯡ ꯅꯣꯏꯒꯤ ꯅꯊꯧꯅꯤꯅ ꯏꯃꯥꯒꯩꯒꯅ ꯊꯕꯛꯇꯣ ꯌꯥꯎꯗ꯭ꯔꯤꯅꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯒ ꯀꯩꯗꯧꯕꯒꯤ ꯏꯃꯥꯒꯩꯒꯅ ꯊꯕꯛ ꯁꯨꯖꯔꯨꯅꯤꯒꯦ ꯊꯥꯗꯣꯏꯁꯅꯥ ꯃꯆꯦꯒꯤ ꯋꯥꯗꯨ ꯃꯥ ꯌꯥꯝ ꯁꯥꯎꯏ ꯑꯗꯨꯒ ꯃꯆꯦꯕꯨꯁꯨ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯊꯥꯗꯣꯏꯁꯅꯥꯅꯤꯗꯅ ꯀꯩꯅꯣ ꯁꯦꯟꯗꯣꯏ ꯈꯣꯝꯐꯝꯗ ꯑꯣꯏꯅ ꯆꯥꯔꯨꯒꯦ ꯑꯍꯟ ꯈꯔ ꯆꯔꯥ ꯍꯦꯜꯍꯟꯒꯦ ꯉꯁꯤꯗꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯂꯩꯗꯨꯅ ꯃꯆꯨꯞ ꯄꯩꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯦꯒꯤ ꯀꯥꯗꯒꯤ ꯃꯇꯧꯗꯨꯗ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯍꯧꯏ ꯃꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗꯅꯣ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯗꯅ ꯃꯃꯥ ꯑꯩꯕꯨ ꯀꯌꯥꯗ ꯊꯧꯑꯣꯏꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯁꯅꯥꯂꯩꯃꯅ ꯏꯃꯥ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯆꯩ ꯋꯥꯠꯄꯒꯤꯅꯤ ꯆꯩ ꯋꯥꯠꯂꯕꯅꯤꯁꯦ ꯐꯖꯅ ꯐꯨꯔꯕꯗꯤ ꯃꯥ ꯒ꯭ꯌꯥꯟ តាꯅꯤ ꯁꯣꯏꯗꯅ ꯍꯥꯏ ꯌꯥꯔꯦ ꯅꯪ ꯑꯃꯁꯨ ꯑꯍꯜ ꯁꯥꯗꯅ ꯍꯦꯛꯇ ꯃꯐꯠꯇ ꯁꯥꯎꯒꯠꯂꯤ ꯑꯗꯨꯅꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯝꯍꯥꯏꯅ ꯌꯥꯗꯧꯔꯤ ꯂꯩꯃꯤꯟꯅꯕ ꯏꯃꯥꯒꯤꯗꯤ ꯑꯇꯣꯝꯕꯤꯗ ꯋꯥ ꯈꯖꯤꯛꯇ ꯍꯥꯏꯕꯒ ꯌꯥꯄꯣꯟꯇꯦ ꯃꯁꯤꯗ ꯍꯣ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯅꯆꯥ ꯇꯣꯝꯕꯤꯁꯤꯗ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯗꯣꯏꯁꯅꯥꯗꯨ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯣꯌꯣꯝꯕꯒ ꯍꯦꯛ ꯁꯣꯏꯕꯗꯒꯤ ꯊꯦꯡꯖꯤꯟꯅꯔꯝꯃꯤ ꯃꯁꯤꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕꯒꯤ ꯍꯧꯅꯕꯤ ꯃꯁꯤꯟꯗꯨ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯍꯣꯏ ꯀꯩꯅꯣ ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯂꯤꯕꯤ ꯑꯩꯕꯨ ꯍꯦꯛꯇ ꯊꯦꯡꯖꯤꯜꯂꯛꯏꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯀꯥꯏꯗꯨꯔꯕ ꯅꯨꯄꯤꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯀꯟꯅ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯐꯝꯗꯗꯤ ꯅꯨꯄꯤꯁꯤꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯁꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯨ ꯄꯣꯛꯈꯤꯕ ꯑꯣꯏꯕ ꯃꯔꯝꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯅꯨꯡꯁꯤꯕꯔꯣꯝꯗ ꯑꯣꯜꯂꯤ ꯀꯥꯏꯗꯨꯅꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯁꯥꯎꯕꯤꯈꯤꯅꯨ ꯑꯩ ꯇꯁꯦꯡꯅ ꯑꯁꯦꯡꯕꯒꯤ ꯎꯖꯍꯧꯗꯕꯅꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯤꯗ ꯊꯥꯗꯣꯏꯁꯅꯥꯗꯣ ꯁꯥꯎꯔꯝꯕꯗꯒꯤ ꯏꯀꯥꯏꯕ ꯑꯣꯏꯅ ꯃꯁꯥꯗ ꯍꯧꯖꯤꯛꯇ ꯇꯞꯅ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯃꯇꯨꯡ ꯑꯁꯤꯒꯨꯝꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯃꯤꯡ ꯂꯩꯐꯝ ꯈꯪꯅꯕ ꯅꯨꯄꯤꯁꯤꯕꯨ ꯇꯍꯥꯅ ꯈꯥꯝꯖꯔꯛꯂꯝꯃꯤ ꯏꯆꯜꯕꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤꯀꯣ ꯊꯥꯗꯣꯏꯁꯅꯥ ꯀꯔꯤꯁꯨ ꯈꯟꯗ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯊꯥꯗꯣꯏꯁꯅꯥ ꯀꯧꯏ ꯏꯕꯨꯡꯒꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯃꯊꯪ ꯊꯦꯡꯅꯕꯗ ꯀꯧꯅꯅꯕ ꯂꯣꯌꯣꯝꯕ ꯌꯥꯝ ꯍꯔꯥꯎꯅ ꯑꯩꯒꯤꯅ ꯂꯣꯌꯣꯝꯕ ꯀꯧꯏ ꯑꯗꯣ ꯍꯪꯆꯤꯠꯇꯣ ꯑꯩ ꯂꯥꯛꯀꯦ ꯁꯨꯝ ꯁꯤꯡꯖꯨ ꯑꯃ ꯀꯩ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯣꯏ ꯌꯥꯏꯌꯦ ꯆꯥꯁꯦ ꯃꯤꯅ ꯂꯦꯝꯅ ꯄꯤꯖꯒꯦ ꯍꯥꯏꯔꯤꯀꯥꯟꯗ ꯆꯥꯍꯧꯗꯅ ꯀꯔꯝ ꯀꯥꯟ ꯆꯥꯅꯤ ꯑꯗꯨꯗꯤ ꯇꯥ ꯂꯣꯌꯣꯝꯕ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯇꯥ ꯂꯣꯌꯣꯝꯕ ꯅꯆꯜꯁꯦ ꯊꯕꯛ ꯑꯃꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯂꯣꯌꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥꯁꯨ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯁꯅꯥ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯍꯥꯏꯖꯩ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯍꯜꯂꯒꯦ ꯏꯃꯥꯅꯁꯨ ꯍꯔꯥꯎꯖꯅꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯁꯨ ꯋꯥꯖꯔꯕ ꯏꯃꯥꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ ꯁꯣꯝꯗ ꯊꯥꯗꯣꯏꯁꯅꯥꯗꯨ ꯃꯇꯥꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ ꯅꯠꯇꯦ ꯌꯨꯝ ꯑꯣꯟꯅꯕꯒꯤ ꯆꯪꯉꯛꯄ ꯀꯥꯏꯗꯨꯗꯤ ꯅꯠꯇꯦ ꯀꯣꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯅꯣꯛꯂꯝꯃꯤ ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯉꯝꯗꯤꯌꯦ ꯑꯩꯅ ꯊꯣꯡꯗꯧꯕ ꯑꯩꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯑꯕꯅꯤ ꯑꯗꯨꯗ ꯏꯇꯥ ꯍꯣꯏꯗ ꯆꯥꯎꯔꯒꯦꯅ ꯂꯥꯛꯏꯕ ꯃꯇꯥꯒꯤ ꯋꯥꯗꯨ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕꯒꯤ ꯆꯥꯛ ꯊꯣꯡꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯇꯥꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯟꯕ ꯑꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯕꯅꯤ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯔꯨꯕꯅꯣꯗꯨ ꯍꯦꯛ ꯌꯧꯔꯦ ꯊꯥꯗꯣꯏꯁꯅꯥꯗꯨ ꯍꯧꯖꯤꯛꯇ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁ ꯌꯥꯔꯦ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯆꯥꯛꯇꯤ ꯆꯥꯔꯣꯏ ꯌꯨꯝꯗ ꯏꯆꯦꯅ ꯊꯣꯡꯉꯝꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯪ ꯑꯗꯨꯝ ꯆꯥꯍꯧ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯆꯠꯈꯤꯗꯅꯕ ꯐꯖꯅ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅ ꯑꯩꯁꯨ ꯏꯇꯥ ꯍꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯌꯥꯎꯔꯤꯗꯨꯅꯤ ꯑꯁꯨꯝꯅ ꯃꯇꯥꯅ ꯗꯨꯛ ꯐꯖꯅ ꯍꯥꯏꯔꯕꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯃꯇꯥꯒ ꯆꯥꯛꯈꯨꯝ ꯆꯪꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ
ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗꯣꯔꯤꯗ ꯀꯔꯤꯅꯨꯡꯒꯤ ꯏꯇꯥꯗ ꯐꯥꯒꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯥꯎꯋꯦ ꯑꯁꯦꯡꯕ ꯏꯃꯥ ꯄꯥꯕꯗꯤ ꯎꯗꯦꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯃꯇꯥꯕꯨ ꯆꯠꯂꯨꯞ ꯃꯥꯡꯗꯨꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯊꯧ ꯑꯃ ꯆꯠꯀꯅꯤꯅ ꯆꯥꯛꯉꯟ ꯆꯥꯔꯒ ꯆꯠꯈ꯭ꯔꯦ ꯑꯩ ꯈꯛꯇ ꯆꯥꯕꯗꯣ ꯇꯟꯗꯅ ꯂꯩꯔꯝꯕꯅꯤ ꯑꯗ ꯏꯇꯥ ꯂꯥꯛꯄꯗꯨꯗ ꯇꯥꯟ ꯆꯥꯔꯤ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯑꯌꯨꯛꯀꯤ ꯇꯔꯥ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯒ ꯑꯃꯥꯡꯕ ꯀꯣꯟꯗꯨ ꯐꯦꯡꯃꯤꯟꯅꯔꯝꯃꯤ ꯂꯣꯏꯔꯒ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯁꯅꯥꯅ ꯑꯗꯨꯗꯤ ꯏꯇꯥ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯏꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯏꯇꯥꯁꯨ ꯅꯇꯣꯝ ꯂꯩꯕ ꯇꯜꯂꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯨꯁꯤꯔꯣ ꯌꯥꯅꯤꯗ ꯑꯩ ꯐꯤ ꯁꯥꯗꯧꯕ ꯂꯩꯌꯦ ꯏꯇꯥ ꯑꯗꯨꯝ ꯆꯠꯂꯨ ꯐꯤꯁꯦ ꯁꯥꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦꯕꯨ ꯐꯤꯁꯦ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯐꯔꯛ ꯇꯥꯕ ꯑꯁꯨꯝꯅ ꯃꯇꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯆꯥꯕ ꯊꯣꯛꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯇꯥꯅꯔꯤ ꯁꯅꯥ ꯂꯩꯃꯅ ꯏꯃꯥ ꯇꯜꯂꯕꯁꯨ ꯇꯟꯅ ꯑꯩꯅ ꯆꯥꯛ ꯐꯥꯎꯕꯗꯤ ꯊꯣꯡꯗꯨꯅ ꯄꯤꯖꯔꯦꯗꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯁꯤꯗꯤ ꯏꯃꯥꯅ ꯇꯧꯒꯗꯝꯅꯤ ꯍꯩ ꯍꯅꯨꯔꯕꯤ ꯀꯨꯔꯨ ꯀꯥꯔꯕꯤ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤ ꯇꯧꯈꯤꯗ꯭ꯔꯣ ꯅꯅꯥꯎꯅꯨꯄꯤꯅ ꯃꯔꯥꯏ ꯇꯧꯖꯅꯤ ꯏꯃꯥꯗꯤ ꯉꯝꯃꯣꯏ ꯃꯁꯤꯗ ꯁꯅꯥꯂꯩꯃ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ ꯏꯁꯥꯒꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗ ꯑꯇꯣꯞꯄꯗ ꯁꯤꯟꯅꯒꯦꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯃꯕꯥꯅꯤꯅ ꯑꯗꯨꯝꯅ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯊꯥꯗꯣꯏ ꯁꯅꯥꯗꯨ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯩ ꯀꯔꯥꯏ ꯆꯠꯂꯨꯏ ꯉꯁꯥꯏꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯕꯨ ꯑꯌꯨꯛ ꯆꯨꯞꯄ ꯑꯃ ꯀꯣꯟꯅꯕ꯭ꯔꯅꯤ ꯑꯇꯣꯝꯕꯤ ꯃꯁꯤꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯊꯧꯁꯥꯗꯅ ꯍꯣꯏ ꯏꯇꯥ ꯍꯣꯏꯗ ꯆꯪꯉꯒꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯛꯄ ꯃꯣꯏꯒꯤ ꯄꯥꯕ ꯏꯃꯥꯍꯣꯏ ꯂꯩꯇꯦ ꯍꯥꯏꯗꯨꯗ ꯑꯗꯨꯒꯤ ꯀꯨꯏꯔꯛꯏꯕ ꯃꯁꯤꯗ ꯃꯆꯦꯅ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯒꯤ ꯊꯕꯛ ꯑꯃꯠꯇ ꯃꯅꯥꯎꯅꯨꯄꯤꯁꯤ ꯌꯥꯎꯗे ꯍꯥꯏꯗꯨꯅ ꯀꯨꯁꯤ ꯀꯣꯠꯇꯨꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯑꯕꯅꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯒꯤ ꯊꯕꯛ ꯀꯔꯤꯝꯇ ꯌꯥꯎꯗꯕꯅꯤꯅ ꯆꯥꯛꯇꯨ ꯆꯥꯔꯒ ꯀꯣꯜꯂꯕꯅꯤꯅꯅꯦ ꯊꯕꯛꯇꯣ ꯑꯇꯣꯝꯕꯤ ꯅꯪꯅ ꯇꯧꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯊꯕꯛꯁꯤꯗꯤ ꯃꯁꯤꯗ ꯃꯅꯥꯎꯅꯨꯄꯤꯗꯨ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯈꯥꯔꯞ ꯌꯦꯡꯂꯛꯏ ꯌꯥꯅꯗꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨꯒ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯇꯥ ꯍꯣꯏꯗ ꯆꯥꯔꯛꯑꯦ ꯑꯗꯨꯁꯨ ꯏꯟꯁꯥꯡꯒꯗꯣ ꯍꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯉꯥ ꯊꯣꯡꯕꯅ ꯑꯩꯅ ꯆꯥꯔꯛꯏꯁꯦ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯦꯠ ꯂꯩꯗꯨꯅ ꯃꯆꯨꯞ ꯄꯩꯁꯜꯂꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯌꯦꯡꯉꯨꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯉꯥꯔꯤꯐꯥꯎ ꯊꯥꯛꯄꯣꯏ ꯊꯥꯛꯇꯕꯣꯏ ꯇꯧꯔꯒ ꯆꯥꯔꯦ ꯑꯗꯨꯒ ꯃꯥꯅꯥꯗ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯁꯤꯕꯨ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯃꯥꯁꯨ ꯆꯥꯕ ꯌꯥꯎꯗ꯭ꯔꯤꯁꯤꯅꯤ ꯀꯣ ꯆꯞ ꯃꯥꯟꯅꯩ ꯇꯥꯅꯤꯡꯗꯦ ꯊꯕꯛ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯇꯧꯃꯤꯟꯅꯔꯣꯀꯣ ꯏꯃꯥꯗꯗꯤ ꯍꯥꯏꯔꯛꯑꯅꯨ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯁꯅꯥ ꯂꯩꯃꯗꯨ ꯃꯇꯣꯝꯇ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯐꯩ ꯈꯪꯉꯤ ꯑꯩꯉꯣꯟꯗ ꯊꯕꯛꯁꯤꯡꯁꯦ ꯌꯥꯝ ꯇꯧꯍꯜꯂꯕꯅꯤꯅ ꯁꯝꯁꯥ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯤ ꯀꯔꯤꯒꯤ ꯊꯕꯛ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯉꯁꯥꯏ ꯂꯣꯌꯣꯝꯕꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯐꯥꯎꯖꯔꯗꯨꯅ ꯂꯩꯖꯩ ꯑꯁ ꯑꯩꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯆꯠꯀꯗ꯭ꯔꯅꯦ ꯇꯜꯂꯤꯗ ꯑꯣꯟꯊꯣꯛꯅ ꯃꯁꯛꯁꯨ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯇꯨꯡ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯍꯦꯟꯕꯒꯤ ꯌꯨꯝꯗꯅꯤ ꯃꯆꯥꯅꯨꯄꯥꯗꯣ ꯊꯕꯛ ꯆꯠꯇꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯍꯩ ꯏꯃꯥꯒꯤ ꯑꯆꯧꯕ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯇꯥꯡ ꯃꯇꯝꯗꯣ ꯆꯥꯔꯕꯅꯤ ꯑꯗꯨꯅ ꯏꯃꯥꯗꯤ ꯏꯃꯧ ꯄꯥꯝꯃꯦꯅꯦ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯃꯃꯧꯁꯦ ꯍꯧꯔꯦꯗꯣ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯆꯥꯁꯤꯡꯅ ꯄꯟꯖꯥꯎ ꯁꯨꯔꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯌꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯍꯥꯏꯕꯗꯨ ꯌꯥꯎꯗꯕꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯅ ꯄꯨꯝꯕ ꯍꯣꯠꯅꯔꯤꯕꯅꯤ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯆꯧꯕ ꯏꯃꯥꯁꯤ ꯃꯧꯒꯗꯨ ꯄꯥꯝꯃꯦ ꯀꯩꯗꯧꯔꯨꯅꯤ ꯊꯕꯛꯇ ꯁꯨꯝ ꯁꯨꯔꯒ ꯄꯨꯟꯁꯤꯁꯤ ꯂꯩꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯏꯅꯤ ꯏꯃꯧ ꯂꯩꯃꯤꯟꯅꯕ ꯀꯥꯏꯗꯣ ꯄꯥꯝꯃꯤꯅꯤ ꯏꯃꯥꯗꯤ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯦꯛ ꯍꯥꯏꯔꯨꯔꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯗꯨꯝ ꯍꯣꯏ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧꯗꯣ ꯊꯤꯖꯔꯣ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯁꯤꯅꯕꯨ ꯐꯔꯦꯅ ꯁꯤꯟꯕꯗꯣ ꯌꯥꯖꯔꯒꯦꯕ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯍꯦꯟꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯅ ꯁꯤꯟꯕ ꯅꯨꯄꯤꯗ ꯌꯥꯔꯝꯃꯤ ꯁꯣꯝꯗ ꯂꯣꯌꯨꯝꯕꯁꯨ ꯅꯨꯄꯤ ꯑꯃ ꯈꯪꯅꯖꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯍꯦꯟꯕꯒꯤ ꯂꯣꯏꯅꯕꯤꯅ ꯁꯅꯥ ꯂꯩꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯌꯨꯝꯕꯒꯤꯅ ꯃꯁꯥꯅ ꯊꯤꯖꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏ ꯌꯧꯔꯛꯄꯗꯨꯗ ꯁꯅꯥ ꯂꯩꯃꯗꯨ ꯌꯥꯝ ꯇꯟꯅ ꯍꯩꯖꯩ ꯑꯁ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯩꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯃꯧ ꯑꯇꯣꯝꯕꯤꯗ ꯊꯣꯡꯉꯨ ꯍꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯌꯥꯆꯪꯕꯒꯤ ꯃꯩꯔꯥ ꯂꯥꯡꯕꯒꯤ ꯊꯣꯛꯂꯛꯄꯅꯤ
ꯃꯆꯦ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯀꯩꯗꯧꯔꯦ? ꯅꯅꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯆꯦ? ꯁꯅꯥꯂꯩꯃꯗꯨ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜꯒꯗꯨ ꯌꯥꯝ ꯍꯩꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯅꯕ ꯑꯗꯨꯒ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯃꯧꯇꯣꯝꯕꯤ, ꯏꯆꯦꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯆꯦꯅ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯕꯤꯗꯧꯕ꯫ ꯃꯆꯦꯒꯤ ꯋꯥꯗꯨ ꯈꯪꯕ ꯃꯔꯝꯅ ꯃꯄꯨꯔꯣꯏꯕꯁꯨ ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯇꯣꯅꯥꯟꯕ ꯂꯣꯌꯨꯝꯕꯗꯨ ꯊꯕꯛ ꯈꯔ ꯆꯠꯄ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯎꯕꯤꯗ꯭ꯔꯕꯣ? ꯅꯅꯥꯎ ꯑꯩꯅ ꯃꯩꯔꯥ ꯂꯥꯡꯅꯕ ꯁꯦꯝ ꯁꯥꯖꯔꯤꯕꯁꯤꯕꯣ? ꯁꯤꯕꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯊꯦꯡꯉꯣꯏꯗ꯭ꯔ ꯏꯆꯦ ꯃꯇꯝꯗꯣ? ꯌꯥꯝ ꯐꯖꯕ ꯂꯣꯟꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯔꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯈꯠꯅꯔꯤ ꯃꯧ ꯑꯅꯤꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯇꯟꯕꯒꯤ꯫ ꯁꯅꯥꯂꯩꯃꯅ ꯑꯩꯁꯨꯅꯦ ꯍꯛꯆꯥꯡꯁꯦ ꯉꯝꯂꯕꯗꯤ ꯏꯅꯥꯎꯒꯤ ꯃꯇꯦꯡꯗꯣ ꯄꯥꯡꯕꯤꯗꯧꯕ, ꯑꯗ ꯏꯆꯦꯗꯤ ꯉꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯉꯝꯃꯣꯏꯗꯧꯔꯤ ꯑꯇꯣꯝꯕꯤ꯫ ꯃꯁꯤꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒꯤꯗꯣ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯖꯤꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯂꯣꯏ ꯈꯪꯕ ꯖꯥꯠꯅꯤ ꯏꯆꯦ꯫ ꯃꯁꯤꯗ ꯁꯅꯥꯂꯩꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯃꯧ ꯑꯇꯣꯝꯕꯤ, ꯏꯆꯦꯒꯤꯁꯦ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯪꯉꯦ, ꯆꯥꯛꯇꯣ ꯑꯩꯗꯤ ꯊꯣꯡꯉꯨ ꯍꯥꯏꯔꯛꯀꯅꯨ ꯃꯧꯇꯣꯝꯕꯤ꯫ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯐꯦꯠ ꯂꯩꯗꯨꯅ꯫ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯆꯨ ꯄꯩꯗꯨꯅ ꯍꯩꯖꯩ꯫ ꯐꯩ, ꯑꯩꯁꯨ ꯀꯩꯗꯧꯕꯒꯤ ꯆꯥꯛ ꯊꯣꯡꯖꯅꯤꯒꯦ? ꯏꯃꯥ ꯂꯩꯔꯤꯕꯨ ꯏꯃꯥꯅ ꯃꯔꯩ ꯊꯣꯡꯖꯅꯤ, ꯃꯩꯔꯥꯁꯤꯕꯨꯗꯤ ꯂꯥꯡꯕꯤꯔꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯌꯥꯆꯪꯂꯛꯄꯗꯨꯗ ꯃꯧ ꯑꯅꯤꯗꯨꯅ ꯂꯧ ꯇꯥꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯅꯦꯝ ꯑꯗꯨ ꯍꯩꯖꯩ ꯃꯆꯤꯟꯗ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ꯫ ꯏꯆꯥ ꯅꯨꯄꯥꯅꯗꯤ ꯃꯧꯁꯦ ꯊꯤꯈꯤꯔꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯃꯣꯏ ꯃꯧ ꯑꯅꯤꯅ ꯂꯧ ꯇꯥꯟꯅꯔꯕꯗꯤ ꯃꯧ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯁꯅꯥꯔꯩ ꯏꯐꯝꯗ꯫ ꯑꯗꯨꯝꯅ ꯃꯆꯤꯟꯗ ꯉꯥꯡꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯦ ꯏꯃꯥ, ꯅꯃꯧ ꯑꯅꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤꯗꯨꯅ ꯋꯥꯗ꯭ꯔꯣ ꯆꯥꯛ ꯊꯣꯡꯉꯤꯗꯨꯕꯨ ꯏꯃꯥ? ꯍꯩ ꯋꯥꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ, ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯅ? ꯃꯧ ꯑꯅꯤꯁꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯖꯤꯛ ꯇꯧꯕꯗ ꯂꯧ ꯇꯥꯟꯅꯔꯒ ꯂꯩꯔꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯕꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯍꯥꯏꯕ? ꯅꯃꯧꯁꯤꯡꯅ ꯑꯗꯨꯝ ꯅꯦꯛ ꯇꯧꯕ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ? ꯍꯥꯏꯔꯒ ꯍꯦꯟꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯇꯣꯝꯕꯗꯨꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯔ ꯆꯠꯂꯤ, ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯇꯨꯃꯤꯟ꯫ ꯃꯃꯥꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯃꯇꯧꯗꯨꯗ ꯍꯩꯖꯩ ꯁꯅꯥꯔꯩꯅ꯫ ꯏꯆꯥ ꯄꯤꯕ ꯑꯅꯤ ꯄꯣꯛꯏꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯏꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇ ꯄꯣꯛꯄꯅ ꯍꯦꯟꯅ ꯐꯔꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯔꯤꯝ ꯈꯦꯠꯅꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯜꯗ ꯉꯥꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯍꯦꯟꯕꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯤꯗ ꯐꯃꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯃꯥꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯇꯧꯍꯜꯂꯤꯕ? ꯁꯅꯥꯂꯩꯃꯗꯨ ꯃꯆꯤꯟ ꯐꯅ ꯀꯜꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯕꯨꯗꯤ ꯃꯥ ꯌꯥꯝ ꯀꯤꯅ ꯆꯠꯆꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯣ ꯉꯁꯥꯏꯗꯣ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒꯤ ꯁꯨꯝ ꯄꯣꯊꯥꯔꯤꯀꯥꯟꯗ ꯈꯪꯍꯧꯗ꯭ꯔꯦ꯫ ꯍꯦꯟꯕ ꯁꯥꯎꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯩ ꯅꯪꯒꯤꯗꯣ ꯑꯩꯅ ꯌꯥꯅꯤꯡꯗꯦ꯫ ꯏꯃꯥꯁꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ, ꯌꯨꯝꯁꯤꯗ ꯃꯧ ꯅꯕꯥꯅꯤꯈꯛꯅꯤ ꯂꯩꯔꯤꯕ, ꯃꯁꯤꯗ ꯀꯔꯤꯒꯤꯅꯣ ꯂꯧꯇꯥꯟꯅꯔꯤꯕꯗꯣ? ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗ ꯃꯁꯥ ꯃꯁꯥ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯨ ꯑꯣꯏꯗꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯒꯨꯜ ꯈꯪꯕꯁꯨ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯃꯣꯏꯇꯥꯗ, ꯑꯩ ꯃꯇꯨꯡꯗ ꯂꯧꯇꯥꯟꯅꯔꯔꯣꯏ꯫ ꯉꯁꯤꯒꯤꯗꯤ ꯍꯛꯆꯥꯡꯁꯦ ꯈꯔ ꯋꯥꯕꯒ ꯀꯩꯒ ꯁꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯄꯟꯖꯥꯎ ꯆꯠꯇꯅ ꯇꯧꯔꯤꯁꯤꯗꯤ ꯃꯧ ꯅꯕꯥꯅꯤꯗ ꯑꯣꯏꯔꯕꯗꯤ ꯂꯧꯇꯥꯟꯅꯃꯟꯗꯅ ꯊꯕꯛ ꯁꯨꯕꯒ ꯑꯝꯇ ꯆꯠꯂꯣꯏꯗꯧꯔꯤꯅꯦ ꯍꯥ? ꯅꯕꯥꯅꯤꯒꯤꯁꯦ ꯅꯠꯇ꯭ꯔꯣ? ꯑꯁ ꯃꯣꯏꯇꯥꯗ, ꯑꯗꯨꯒꯤꯗꯤ ꯅꯠꯆꯗꯦ꯫ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯋꯥꯃꯟꯗꯅ ꯇꯧꯕꯅꯤ, ꯃꯇꯨꯡ ꯊꯕꯛ ꯂꯧꯇꯥꯟꯅꯔꯔꯣꯏ꯫ ꯌꯦꯡꯉꯣꯏ ꯅꯨꯄꯤ, ꯑꯩꯗꯤ ꯂꯩꯀꯥꯏꯁꯤꯗ ꯊꯕꯛ ꯀꯟꯕꯗ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯇꯥꯔꯕꯗꯤ ꯃꯤꯅ ꯅꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯥ? ꯍꯣꯏ ꯃꯣꯏꯇꯥꯗꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯨꯝꯃꯤ, ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯑꯗ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯃꯆꯦ ꯑꯩꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯦ ꯃꯥꯅ꯫ ꯍꯣꯏꯅꯦ, ꯃꯗꯨ ꯅꯪꯅ ꯃꯊꯛ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ? ꯉꯝꯅꯕ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯌꯨꯝꯁꯤꯒꯤ ꯃꯤꯁꯤꯡꯒ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ? ꯍꯣꯏ ꯃꯣꯏꯇꯥꯗ, ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ꯫ ꯑꯗꯣ ꯃꯣꯏꯇꯥꯗꯁꯨ ꯃꯣꯏꯇꯥꯗꯅ ꯑꯩꯉꯣꯟꯗ ꯏꯄꯨꯔꯣꯏꯕꯃꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯄꯤꯕꯤꯌꯨ ꯆꯞ ꯆꯥꯅ꯫ ꯁꯅꯥꯂꯩꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯍꯦꯛ ꯂꯨꯍꯣꯡꯕ ꯃꯇꯝꯗꯒꯤ ꯍꯦꯟꯕꯅ ꯐꯖꯅ ꯇꯧꯕꯤꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯉꯝꯅꯕ ꯍꯣꯠꯅꯧ, ꯑꯗꯨ ꯈꯛꯇꯗ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯄꯤꯒꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯛ ꯁꯨꯅꯤꯡꯂꯝꯗꯕꯤ ꯁꯅꯥꯂꯩꯃꯗꯨ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫
ꯍꯣꯏ ꯃꯣꯏ ꯇꯥꯗꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯇꯧꯔꯗꯧꯅꯤ ꯉꯁꯤꯗꯒꯤ ꯑꯗꯣ ꯃꯣꯏ ꯇꯥꯗ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯀꯥꯎꯅꯔꯣꯏꯁꯤꯀꯣ ꯍꯣꯏꯅꯦ ꯀꯥꯎꯔꯣꯏꯅꯦ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯑꯗꯨꯝ ꯃꯔꯥꯏ ꯉꯝꯖꯅꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯅꯥꯂꯩꯃ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯍꯥꯏꯅꯈꯤꯕꯒꯤ ꯇꯨꯡ ꯏꯟꯅ ꯁꯅꯥꯂꯩꯃꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛꯇꯨ ꯁꯝꯁꯥ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯇꯟꯖꯥꯗꯨ ꯃꯅꯦꯝ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯍꯩ ꯃꯧꯋꯥ ꯅꯪꯕꯨ ꯃꯩꯔꯥ ꯂꯥꯡꯐꯝꯒꯤ ꯋꯥꯏ ꯇꯩꯔꯤꯕꯗꯨ ꯐꯖꯅ ꯄꯥꯛꯅ ꯇꯩꯌꯨꯅꯦ ꯄꯤꯛꯃꯜꯂꯤꯅꯦ ꯅꯪꯒꯤꯗꯨꯕꯣ ꯁꯅꯥꯂꯩꯃꯗꯨ ꯅꯍꯥꯟꯈꯩ ꯑꯣꯏꯔꯕꯗꯤ ꯃꯆꯤꯜꯗꯨ ꯈꯨꯝꯂꯗꯧꯕꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯌꯦꯡꯗꯒꯤ ꯄꯥꯛꯅ ꯋꯥꯏꯗ ꯑꯣꯏꯅ ꯇꯩꯔꯒꯦ ꯀꯣ ꯏꯃꯥ ꯁꯅꯥꯔꯩ ꯃꯃꯧꯒꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗ ꯑꯐ ꯁꯥꯕꯗꯨ ꯈꯪꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯇꯥꯍꯟꯗ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ ꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯑꯣꯏꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯆꯥ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯀꯟꯖꯔꯤꯕ ꯈꯨꯜꯁꯤꯗ ꯏꯃꯧꯁꯤꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯇꯣꯝꯇ ꯉꯥꯡꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯂꯩꯃꯁꯨ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛꯃꯩ ꯊꯥꯒꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯀꯥꯗꯅꯤ ꯂꯣꯌꯨꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯗꯣꯛꯂꯤ ꯇꯥꯕ꯭ꯔꯥ ꯅꯨꯄꯤ ꯍꯧꯒꯠꯂꯨꯁꯤ ꯏꯇꯩꯃꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯤ ꯍꯧꯒꯠꯂꯨꯃꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯑꯃꯨꯛ ꯇꯨꯝꯊꯕ ꯊꯦꯝꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯇꯧꯁꯅꯨ ꯊꯕꯛꯇꯣ ꯌꯥꯍꯧ ꯉꯜꯂꯕꯅꯤꯅ ꯏꯆꯦꯝꯅ ꯃꯔꯥꯏ ꯇꯧꯖꯅꯤ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯅꯤ ꯅꯨꯄꯤ ꯅꯪꯕꯨ ꯍꯧꯒꯠꯂꯨꯃꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯇꯧꯔꯕꯅꯤꯀꯣ ꯅꯪ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯣꯏꯗ꯭ꯔꯣ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯍꯜꯂꯛꯇ꯭ꯔꯕꯗ ꯂꯣꯌꯨꯝꯕ ꯎꯄꯥꯏ ꯂꯩꯇ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯑꯌꯨꯛꯇꯨ ꯃꯃꯥꯒ ꯃꯥꯌꯣꯛꯅꯔꯝꯃꯤ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗ ꯊꯕꯛ ꯆꯠꯂꯗꯣꯏꯔꯣ ꯑꯇꯣꯝꯕ ꯅꯇꯩꯃꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯅꯤ ꯈꯔ ꯆꯥꯔꯒ ꯆꯠꯂꯣꯗꯅ ꯏꯃꯥ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯏꯇꯩꯃꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯗꯨꯅ ꯂꯣꯌꯨꯝꯕ ꯊꯕꯛ ꯁꯨꯕ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯖꯩ ꯃꯆꯤꯟꯗ ꯃꯇꯣꯝꯇ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯁꯤꯅ ꯏꯆꯥ ꯑꯅꯤꯃꯛ ꯊꯕꯛ ꯂꯣꯏꯅ ꯀꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯀꯔꯤꯅꯣ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯌꯥꯍꯧꯔꯛꯄꯒꯤ ꯃꯁꯝ ꯃꯅꯥꯏ ꯐꯥꯈꯩ ꯍꯧꯒꯠꯂꯛꯂꯒ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯊꯣꯡꯈꯤꯕꯗꯤ ꯐꯅ ꯀꯨꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯔꯩ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯏꯁꯧ ꯏꯔꯥꯡ ꯈꯖꯤꯛ ꯂꯥꯡꯂꯒ ꯍꯥꯏꯔꯛꯏ ꯃꯃꯧ ꯅꯨꯄꯤꯗ ꯍꯩ ꯃꯧ ꯑꯇꯣꯝꯕꯤ ꯅꯪ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯃꯧꯗꯗꯤ ꯀꯅꯥꯅꯃꯛꯇꯤ ꯍꯥꯏ ꯉꯁꯥꯏ ꯋꯥꯏꯗꯤ ꯍꯧꯒꯠꯅꯤꯗꯤ ꯈꯪꯗꯦ ꯃꯧ ꯑꯇꯣꯝꯕꯤ ꯊꯧꯁꯥꯗ ꯑꯩꯗꯣ ꯍꯛꯆꯥꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥ ꯑꯗꯨꯒꯤ ꯍꯧꯒꯠꯇ꯭ꯔꯕ ꯍꯧꯖꯤꯛ ꯍꯧꯒꯠꯂꯁꯤꯗꯤ ꯏꯃꯥ ꯍꯥꯏ ꯌꯨꯝꯒꯤ ꯃꯧꯁꯦ ꯅꯆꯦꯒ ꯅꯪꯒ ꯈꯛꯇꯅꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯗꯅꯦ ꯗꯧꯇꯥꯅꯒꯗꯕ ꯅꯠꯇꯦ ꯃꯧ ꯑꯇꯣꯝꯕꯤ ꯃꯃꯥꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯆꯦꯗꯗꯤ ꯉꯥꯡꯗꯦꯅꯦ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯈꯛꯇꯃꯛꯅꯤ ꯏꯃꯥꯅ ꯉꯥꯡꯗꯣꯏꯁꯦ ꯑꯩꯁꯨꯅꯦ ꯈꯪꯕꯖꯥꯠ ꯍꯥꯏ ꯅꯪꯉꯣꯟꯗ ꯈꯛ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯆꯦꯗꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯈꯠꯅꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯣꯝꯗ ꯍꯦꯟꯕꯗꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯊꯕꯛ ꯆꯠꯂꯒꯦꯅ ꯊꯣꯔꯛꯂꯕꯅꯤ ꯃꯧ ꯑꯇꯣꯝꯕꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤꯅꯦ ꯑꯩꯕꯨ ꯉꯁꯥꯏꯈꯩ ꯈꯠꯅꯔꯝꯕꯗꯨ ꯍꯦꯟꯕ ꯊꯣꯛꯂꯛꯄ ꯎꯕꯗ ꯇꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯇꯧꯁꯤꯟꯅꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯧ ꯑꯍꯜꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯀೋ ꯑꯆꯧꯕ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯧꯅꯤ ꯈꯪꯗꯦ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣꯒ ꯃꯧ ꯑꯅꯤ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯍꯦꯛꯇ ꯂꯧꯇꯥꯅꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯇꯨꯡ ꯍꯦꯟꯕꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯗꯨ ꯑꯃꯨꯛ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯑꯅꯤꯁꯨꯕ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯨꯝ ꯂꯧꯇꯥꯅꯔꯒ ꯍꯦꯛꯇ ꯈꯠꯅꯕ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯂꯣꯌꯨꯝꯕꯒꯤ ꯀꯥꯗꯅꯤ ꯅꯨꯄꯥ ꯑꯩ ꯏꯃꯥ ꯍꯣꯏꯒ ꯄꯨꯜꯂꯒ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝ ꯇꯜꯂꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯍꯥꯏꯌꯨꯕ ꯑꯃꯨꯛꯇ ꯅꯨꯄꯤ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯀꯩꯁꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯀꯣ ꯇꯥꯆꯧꯅ ꯌꯨꯝꯁꯤ ꯄꯨꯔꯤꯕꯅꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯅꯣꯡꯃ ꯍꯧꯈꯤꯕ ꯈꯨꯗꯤꯡꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯪꯅ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯈꯩꯒꯤꯗꯣ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯕ ꯋꯥꯁꯦ ꯑꯗꯨꯝ ꯏꯃꯥꯅ ꯍꯥꯏꯒꯗꯧ ꯂꯩꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯌꯧꯔꯨꯕ ꯀꯥꯟꯗ ꯏꯃꯥꯅ ꯃꯔꯥꯏꯅ ꯍꯥꯏꯖꯔꯛꯁꯅꯤꯕ ꯅꯨꯄꯤ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯉꯝꯗꯕꯗꯨ ꯇꯧꯒꯅꯨ
ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯟꯅ ꯇꯛꯄꯗꯣ ꯁꯣꯝꯗ ꯁꯅꯥꯂꯩꯃꯅ ꯂꯣꯟꯅ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯂꯔꯤ꯫ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯂꯅꯤ, ꯆꯥꯛ ꯂꯣꯏꯔꯒ ꯂꯩꯔꯕꯅꯤ, ꯑꯗꯣ ꯃꯣꯏꯇꯥꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯔꯛꯄꯅꯤ꯫ ꯍꯦꯟꯕꯁꯨ ꯑꯗꯨꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯈꯪꯍꯟꯗ ꯅꯨꯡꯁꯤꯖꯔꯤꯕꯅꯤ, ꯈꯝꯕꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩ ꯋꯥꯅꯤ ꯅꯨꯄꯤ ꯍꯥꯏꯔꯣ꯫ ꯅꯨꯄꯤ ꯅꯣꯏꯅ ꯀꯦꯊꯔꯒ ꯋꯥ ꯍꯥꯏꯒꯤ ꯃꯣꯏꯇꯥꯗ ꯀꯥꯏꯅꯔꯛꯄꯁꯦ ꯄꯥꯈꯠꯂꯤꯅꯤ ꯌꯥꯝꯅ꯫ ꯁꯅꯥꯂꯩꯃꯗꯣ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯗ ꯈꯖꯤꯛ ꯑꯣꯏꯅꯖꯕꯗꯤ ꯍꯧꯔꯛꯂꯕꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯁ ꯃꯣꯏꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯋꯥꯒ ꯍꯥꯏꯗꯣꯛ ꯇꯜꯂꯤ ꯁꯦꯡꯅ꯫ ꯑꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯁꯤꯗꯤꯅꯦ ꯀꯔꯤꯝ ꯄꯥꯈꯠꯄꯤꯒꯅꯣ꯫ ꯍꯥꯏꯔꯣꯅꯦ ꯍꯥꯏꯔꯣꯅꯦ ꯑꯗꯨꯗꯤ ꯇꯥꯔꯒꯦ, ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯒꯗꯧꯔꯤ ꯋꯥꯁꯤ꯫ ꯑꯩꯅ ꯏꯃꯥꯗ ꯆꯥꯛ ꯂꯣꯏꯔꯦꯅ ꯍꯥꯏꯔꯒ ꯏꯅꯥꯎꯍꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯏꯅꯥꯎꯇꯣꯝꯕꯤꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯄꯗꯣ ꯑꯩ ꯇꯥꯔꯛꯏꯕꯅꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯕꯗꯣ ꯈꯖꯤꯛ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯋꯥꯔꯧꯕ ꯍꯧꯔꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯗ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯤ ꯀꯔꯤꯕꯨ ꯍꯥꯏꯕꯖꯥꯠ? ꯇꯣꯉꯥꯟ ꯆꯥꯕꯁꯤ ꯏꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯧ ꯂꯩꯔꯕꯁꯤꯗ꯫ ꯈꯪꯗꯦ, ꯑꯗꯣ ꯑꯇꯣꯝꯕꯅꯗꯤ ꯌꯥꯗꯦ, ꯏꯃꯥꯅ ꯃꯔꯥꯏꯅ ꯍꯥꯏꯖꯔꯛꯀꯅꯤ, ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯣꯅ ꯀꯟꯅ ꯍꯥꯏꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯁꯅꯥꯂꯩꯃ ꯍꯧꯒꯠꯂꯛꯄꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯍꯧꯒꯠꯇꯨꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯆꯦ ꯑꯩꯅ ꯋꯥꯏꯁꯤ ꯉꯁꯤꯗꯤ ꯇꯩꯔꯕꯅꯤ, ꯏꯆꯦꯅ ꯁꯝꯁꯥ ꯇꯧꯔꯒ ꯇꯩꯕꯗ ꯋꯥꯏꯁꯦ ꯄꯥꯛꯅ ꯇꯩꯗ꯭ꯔꯦꯅ꯫ ꯃꯧ ꯑꯇꯣꯝꯕꯤꯅ ꯈꯠꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩꯖꯕꯅꯤ, ꯑꯗꯨ ꯈꯪꯂꯗꯨꯅ ꯁꯅꯥꯂꯩꯃ ꯃꯥꯒꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯕꯅꯤꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯆꯥꯏꯊꯔꯒ ꯃꯩꯔꯥ ꯂꯥꯡꯅꯕ ꯇꯧꯔꯛꯑꯒꯦ, ꯑꯗꯨꯒ ꯋꯥꯏꯗꯣ ꯇꯩꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯥꯏꯔꯝꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯒ ꯍꯥꯏꯖꯩ, ꯃꯁꯤꯒꯤ ꯐꯁꯥꯕꯤꯁꯦ ꯑꯩ ꯅꯣꯡꯃꯗꯤ ꯃꯁꯝꯁꯦ ꯐꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ, ꯀꯅꯥ ꯅꯠꯇꯦꯅ ꯁꯨꯝ ꯌꯦꯡꯕꯁꯤꯗ꯫ ꯑꯗꯨꯝꯅ ꯉꯥꯡꯂꯒ ꯂꯩꯔꯤꯉꯩꯗ ꯃꯇꯩꯗꯨ ꯈꯧꯗꯦꯝꯂꯛꯏ, ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯧ ꯑꯇꯣꯝꯕꯤ ꯋꯥꯏꯗꯨꯕꯨ ꯇꯩꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ? ꯀꯨꯏꯃꯜꯂꯦꯗ, ꯅꯆꯦꯐꯥꯎ ꯆꯥꯏꯊꯕ ꯆꯠꯈ꯭ꯔꯦ꯫ ꯃꯇꯩꯅ ꯈꯪꯍꯧꯗꯅ ꯈꯧꯗꯦꯝꯂꯛꯄꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯩꯗ ꯌꯦꯡꯕ ꯉꯝꯗ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯇꯩ ꯂꯣꯏꯒꯗꯧꯔꯦ, ꯂꯣꯏꯁꯤꯜꯂꯗꯧꯅꯤ꯫ ꯏꯇꯩ ꯊꯕꯛ ꯆꯠꯀꯗꯣꯏꯒꯤ ꯊꯣꯛꯂꯛꯑꯕ꯭ꯔꯥ? ꯋꯥꯠꯂꯤ ꯏꯇꯩꯁꯦ, ꯅꯆꯦꯅ ꯁꯤꯡ ꯑꯈꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯈꯥꯏꯔꯝꯈꯤꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯒꯤ ꯊꯣꯛꯂꯛꯂꯤꯕ, ꯇꯧꯔꯣ ꯅꯪꯒꯤꯗꯣ ꯍꯥꯏꯔꯝꯗꯨꯅ ꯁꯤꯡ ꯈꯥꯏꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯒ ꯍꯥꯏꯖꯩ ꯃꯇꯣꯝꯇ, ꯁꯤꯕꯨ ꯁꯤꯔꯝꯃꯤꯗ, ꯀꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯏꯅꯣꯒ ꯈꯪꯍꯧꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯊꯕꯛꯇꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯍꯦꯟꯕꯗꯨ ꯊꯕꯛ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝꯅ ꯃꯃꯧ ꯑꯍꯜꯕꯨ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯩ ꯃꯧ ꯑꯍꯜ, ꯀꯔꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯑꯃꯨꯛꯇ ꯃꯄꯥꯜꯁꯤ ꯊꯣꯛꯂꯛꯑꯣ, ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯂꯥꯎ꯫ ꯇꯥꯔꯤꯕꯅꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯃꯥꯅ ꯃꯆꯦꯈꯛ ꯀꯧꯈꯤꯕꯗꯨꯗ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯁꯥ ꯍꯥꯏꯖꯩ ꯃꯇꯣꯝꯇ, ꯑꯁꯤꯕꯨ ꯃꯅꯦꯝꯅꯤ ꯌꯦꯡꯉꯨꯅꯤ, ꯃꯧ ꯑꯅꯤ ꯂꯩꯕꯕꯨ ꯈꯛ ꯈꯜꯂꯒ ꯑꯇꯝꯅꯅ ꯀꯧꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯒ ꯌꯥꯝ ꯁꯥꯎꯅ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤ꯫ ꯁꯣꯝꯗ ꯁꯅꯥꯂꯩꯃꯗꯨ ꯃꯃꯥꯅ ꯀꯧꯈꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯅꯃꯧꯁꯦ ꯐꯤ ꯈꯔ ꯃꯣꯏꯇꯥꯗꯒꯤ ꯁꯨꯔꯝꯕ, ꯑꯗ ꯐꯠ ꯂꯥꯛꯄ ꯌꯥꯗꯕ꯫ ꯃꯃꯧ ꯑꯍꯜꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯃꯅꯦꯝ ꯃꯥꯅ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤꯒꯁꯨ ꯈꯦꯟꯅꯔꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯇꯩꯒ ꯅꯠꯇꯦꯗ ꯃꯧ, ꯑꯇꯣꯝꯕꯤ ꯑꯁꯤ ꯃꯕꯨꯛ ꯈꯔ ꯐꯠꯇꯕ ꯃꯥꯜꯂꯤ, ꯏꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗ꯫ ꯁꯅꯥꯂꯩꯃꯁꯨ ꯈꯪꯉꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗ꯭ꯔꯕꯁꯨ, ꯑꯗꯨꯒ ꯃꯃꯥꯗ ꯃꯅꯥꯎꯅ ꯍꯥꯏꯈꯤꯕꯗꯨ ꯍꯧꯗꯣꯔꯛꯂꯝꯃꯤ, ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯄꯨꯛꯇꯥ ꯑꯃ ꯇꯧꯏ ꯍꯥꯏꯕ, ꯑꯗꯣ ꯏꯃꯥ ꯅꯃꯧꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯉꯤ ꯏꯃꯥꯗ꯫ ꯁꯅꯥꯂꯩꯃ ꯊꯕꯛ ꯐꯅ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯁꯤꯗꯗꯤ ꯍꯪꯒꯠꯅ ꯋꯥ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯍꯩꯃ ꯑꯗꯨꯒꯤꯕꯨ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯤꯕ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯍꯥꯏꯔꯣꯗꯅꯀꯣ ꯏꯃꯥꯁꯨ ꯇꯥꯔꯒꯦ꯫ ꯃꯃꯥꯗ ꯅꯍꯥꯟ ꯃꯅꯥꯎꯅꯨꯄꯤꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯈꯩꯅ ꯌꯥꯗꯕꯗꯨꯁꯨ ꯈꯪꯍꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯤꯕꯨ ꯏꯃꯥ ꯀꯔꯝ ꯇꯧꯒꯅꯤ? ꯑꯗꯨꯝ ꯄꯤꯖꯈ꯭ꯔꯁꯤ ꯍꯥꯏꯕ꯭ꯔꯥ? ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯁꯥ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯀꯟꯅ ꯇꯧꯏ꯫ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯁꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯋꯥꯅꯤ, ꯃꯕꯨꯛꯇꯤ ꯃꯥꯅꯃꯨꯛ ꯐꯔꯝꯃꯤ, ꯃꯧ ꯑꯇꯣꯝꯕꯤꯅ ꯊꯕꯛ ꯐꯔꯒ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯠꯂꯝꯗꯦ꯫ 'ꯏꯃꯥꯁꯨ ꯈꯜꯂꯝꯕꯅꯤ, ꯃꯥꯒ ꯁꯨꯝ ꯂꯩꯃꯤꯟꯅꯕꯁꯤ ꯂꯩꯐꯝ ꯈꯪꯗꯦ, ꯑꯗꯨꯒ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯈꯩꯅ ꯌꯥꯗꯕꯗꯨꯗ ꯁꯨꯝ ꯌꯦꯡꯕ ꯋꯥꯅꯤ, ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯁꯥ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯀꯟꯅ ꯇꯧꯏ꯫
ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯥꯅ ꯂꯥꯡꯂꯤꯕ ꯏꯁꯧꯁꯤ ꯏꯃꯥ ꯇꯥꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯇꯨ ꯃꯅꯦꯝꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯄꯥꯝ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯥꯟꯖꯥꯗꯨ ꯃꯆꯦꯒ ꯃꯥꯌꯣꯛꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯧ ꯑꯇꯣꯝꯕꯤ, ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯀꯔꯥꯏ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯅꯣ ꯅꯪꯒꯤꯗꯨꯕꯣ?" ꯃꯧ ꯑꯇꯣꯝꯕꯤ ꯈꯖꯤꯛ ꯇꯧꯕꯗ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯍꯦꯛꯇ ꯇꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡ ꯈꯠꯅꯅꯕ ꯁꯤꯜꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒꯅ ꯃꯄꯥꯝ ꯆꯠꯇꯨꯅ ꯇꯝꯕ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯅꯤ꯫ "ꯍꯣꯏ, ꯏꯄꯥꯝꯗ ꯆꯠꯂꯨꯒꯦꯅ ꯊꯣꯛꯂꯛꯏꯅꯤ, ꯆꯠꯇꯕ ꯀꯨꯏꯔꯦꯅ꯫ ꯁ꯭ꯋꯥꯏꯁꯦ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯝ ꯂꯩ, ꯑꯗꯨꯅ ꯌꯨꯝꯁꯤ ꯂꯩꯅꯤꯡꯗꯦ ꯑꯩ." ꯃꯅꯥꯎꯅꯨꯄꯤꯅ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯃꯥꯒ ꯃꯥꯒꯅ ꯁꯥꯈꯤꯕ ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯍꯥꯏꯔꯛꯏ, "ꯃꯧ ꯑꯇꯣꯝꯕꯤ, ꯑꯗꯨꯗꯤ ꯏꯃꯥꯒꯩꯒꯅ ꯆꯨꯝꯅꯒꯤ ꯅꯪꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯕꯅꯤ, ꯋꯥꯔꯤꯗꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯏꯃꯥꯗ." ꯃꯧ ꯑꯇꯣꯝꯕꯤ ꯐꯅ ꯃꯆꯦꯅ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯆꯦꯗ ꯃꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣ, ꯐꯅ ꯏꯆꯦꯅ ꯆꯝꯅꯕꯨ ꯍꯥꯏꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯅꯕꯨ ꯍꯥꯏꯕ ꯑꯣꯏꯒꯦꯔꯥ, ꯑꯩꯁꯨ ꯃꯤꯅꯤꯅ ꯂꯣꯏ ꯈꯪꯕꯖꯥꯠ." ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯂꯩꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯎꯅꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯅꯦꯝꯗꯨ ꯃꯄꯥꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯃꯃꯧ ꯑꯍꯜꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯃꯧ ꯑꯍꯜ, ꯀꯩꯗꯧꯔꯦ? ꯏꯃꯧꯅ ꯑꯗꯨꯋꯥꯏꯗ ꯅꯊꯟꯇ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨꯅ ꯑꯃꯁꯤꯅ ꯀꯔꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ?" ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯧ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯕꯗꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯇꯣꯝꯕꯤꯁꯦ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯕ ꯑꯗ ꯃꯇꯣꯝꯇ ꯁꯥꯎꯖꯔꯤꯕ, ꯑꯗꯨꯒꯤ ꯃꯄꯥꯝꯗ ꯆꯠꯀꯅꯤꯅ ꯆꯠꯈ꯭ꯔꯤꯁꯤꯅꯤ ꯏꯃꯥ." ꯑꯁꯤꯅ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯏꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ, ꯃꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯊꯤꯜꯗꯨ ꯌꯥꯝ ꯊꯥꯖꯗ ꯃꯆꯥꯅꯨꯄꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯌꯥꯝ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ, "ꯍꯩꯃꯥ, ꯁꯤꯗꯤ ꯀꯅꯥꯅꯣꯅ ꯏꯃꯥꯅ ꯌꯦꯡꯉꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯄꯥꯝꯗ ꯂꯥꯛꯀꯅꯤ ꯈꯪꯗꯕꯤꯗꯨꯅꯤꯅ." ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯑꯥꯗꯒꯤ ꯁꯥꯎꯅ ꯂꯥꯛꯄꯒꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯃꯥꯗ ꯄꯨꯜꯂꯞ ꯑꯁꯥꯎꯕꯗꯨ ꯍꯩꯊꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯉꯁꯤꯅꯦꯀꯣ ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕꯖꯥꯠꯅꯤ, ꯉꯥꯏꯍꯥꯛꯇ ꯏꯄꯥꯝꯁꯤ ꯂꯥꯛꯄꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ." "ꯍꯩꯃꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯉꯁꯤꯗꯤ ꯃꯤꯔꯣꯟ ꯌꯥꯝ ꯂꯣꯜꯂꯤꯅ ꯀꯔꯤꯅꯣ? ꯋꯥꯔꯤ ꯁꯥꯕꯕꯨ ꯏꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯕ ꯄꯥꯝꯃꯤꯅ ꯀꯩꯅꯣ? ꯅꯪꯇꯅꯕꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯖꯕꯩ ꯋꯥꯅꯤ." ꯃꯃꯥꯒꯤ ꯋꯥꯗꯨ ꯁꯨꯝ ꯇꯞꯅ ꯈꯣꯏꯗꯧ ꯆꯥꯛꯄ ꯍꯦꯜꯂꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯁꯤꯗ ꯏꯄꯥꯝꯗ ꯂꯥꯛꯏꯁꯦ ꯏꯃꯥꯗ ꯄꯥꯎ ꯇꯝꯒꯦꯅ ꯂꯥꯛꯏꯅꯤ ꯀꯣ? ꯁꯨꯝ ꯋꯥꯊꯤ ꯉꯥꯡꯉ ꯂꯩ ꯍꯥꯏꯕꯅꯤꯗ." "ꯍꯩꯃꯥ, ꯏꯃꯥꯗꯤ ꯋꯥꯊꯤ ꯅꯠꯇꯦ, ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯕꯅꯤ, ꯑꯗꯨ ꯀꯔꯤ ꯄꯥꯎꯅꯣ ꯏꯆꯥꯅ ꯇꯝꯒꯦ ꯍꯥꯏꯔꯤꯕꯣ? ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯗꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯕꯨ ꯏꯃꯥꯗꯤ." ꯃꯧ ꯑꯇꯣꯝꯕꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯃꯥꯅ ꯁꯨꯝ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯃꯐꯠꯇ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯋꯥꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇ ꯁꯨꯝ ꯍꯥꯏꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ." "ꯍꯩꯃꯥ, ꯅꯃꯥ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯔꯥꯟꯕ ꯋꯥꯗꯤ ꯄꯥꯛꯅ ꯍꯥꯏꯈꯤꯗꯕꯅꯤꯅꯦ, ꯅꯪꯕꯨ ꯉꯁꯤꯗ ꯈꯪꯉꯤꯔꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ." "ꯏꯃꯥ, ꯑꯝꯇ ꯉꯥꯏꯈꯣꯁꯦ, ꯑꯩꯅꯦ ꯑꯥꯒꯤ ꯃꯣꯏ ꯇꯥꯗꯗ ꯇꯣꯉꯥꯟ ꯆꯥꯔꯁꯦꯅ ꯍꯧꯗꯣꯛꯄꯅꯤ ꯍꯧꯖꯤꯛꯁꯤ ꯏꯃꯥ." ꯃꯁꯤꯗ ꯑꯃꯨꯛ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ, ꯏꯆꯥꯗꯤ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯑꯣꯏꯔꯦ, ꯑꯩꯅ ꯍꯥꯏꯔꯦ, ꯅꯪꯅ ꯄꯨꯔꯛꯄ ꯄꯥꯎꯁꯤ ꯑꯐ ꯅꯨꯡꯉꯥꯏ ꯃꯥꯟꯗꯦꯅ." ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯗꯨꯃ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯉꯁꯤꯗꯤ ꯃꯄꯥꯝꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯍꯦꯟꯕꯗꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ, "ꯃꯣꯏ ꯇꯥꯗ ꯍꯟꯕꯤꯔꯛꯑꯦ, ꯊꯕꯛꯇꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯨꯔꯕꯁꯨ ꯍꯛꯆꯥꯡ ꯋꯥꯅꯕꯅꯤꯗ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯣꯊꯥꯕꯤꯌꯨ ꯃꯣꯏ ꯇꯥꯗ." ꯍꯦꯟꯕ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛꯄꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ? ꯆꯥꯛ ꯂꯥꯝꯃꯤꯅꯦ ꯅꯨꯄꯤ ꯅꯪꯕꯨ." "ꯂꯣꯏꯔꯦ, ꯑꯗꯨ ꯃꯣꯏ ꯇꯥꯗ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯃꯄꯥꯝ ꯆꯠꯈꯤꯕꯅꯤ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗꯒꯤ, ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯍꯜꯂꯛꯇ꯭ꯔꯤ, ꯑꯍꯤꯡ ꯂꯦꯛꯇꯣꯏ ꯃꯥꯜꯂꯤ." ꯑꯍꯤꯡ ꯂꯦꯛꯄꯒꯤ ꯊꯕꯛꯁꯤ ꯍꯦꯟꯕ ꯑꯃꯗꯤ ꯁꯅꯥꯔꯩꯅ ꯄꯥꯝꯗꯕ ꯊꯕꯛꯅꯤ, ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯗꯤ ꯀꯩꯁꯨ ꯍꯥꯏꯗ ꯂꯩꯔꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ, ꯃꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯠꯈ꯭ꯔꯤꯕ꯭ꯔꯥ ꯃꯥꯕꯨ? ꯍꯧꯖꯤꯛ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯃꯄꯥꯝꯗ ꯂꯩꯕ ꯃꯧꯁꯤꯕꯨ ꯀꯔꯤꯅꯣ?" "ꯈꯪꯗꯦꯗ ꯃꯣꯏ ꯇꯥꯗ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯧ ꯑꯇꯣꯝꯕꯤꯗ ꯐꯠꯇꯅ ꯍꯦꯛꯇ ꯈꯜꯂꯤ, ꯋꯥ ꯍꯥꯏꯗꯣꯛ ꯇꯜꯂꯤ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧꯁꯤ ꯌꯥꯅꯤꯡꯗꯕ ꯃꯇꯧꯗ ꯍꯥꯏꯔꯛꯏ, "ꯈꯣꯏ ꯑꯇꯣꯝꯕꯗꯤ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ? ꯍꯧꯖꯤꯛꯄꯨ ꯍꯣꯏ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯀꯥꯏꯗꯨꯅꯣ ꯃꯥꯒꯤꯁꯦ?" ꯃꯇꯧꯗꯨꯗ ꯁꯅꯥꯂꯩꯃꯅ ꯈꯨꯝꯂꯛꯏ, "ꯍꯜꯂꯛꯇ꯭ꯔꯤ, ꯍꯜꯂꯛꯂꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯇꯧꯕ ꯊꯕꯛꯇ ꯀꯩꯕꯨ ꯍꯥꯏꯈ꯭ꯔꯕꯒꯦ ꯑꯇꯣꯝꯕꯅ? ꯃꯅꯥꯎꯅꯨꯄꯥꯒꯤ ꯌꯨꯝꯕꯥꯟ ꯅꯥꯇꯩ ꯆꯥꯗꯕꯗꯣ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ" ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫
ꯃꯧꯑꯇꯣꯝꯕꯤꯁꯦ ꯃꯕꯨꯛꯁꯤ ꯈꯔ ꯐꯠꯇꯦ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯈꯔ ꯋꯥꯠꯂꯤꯅꯦ ꯃꯁꯤꯕꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟ ꯌꯨꯝꯌꯥꯏ ꯀꯥꯗ ꯃꯅꯥꯎꯅꯨꯄꯥꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯥꯔꯛꯂꯝꯃꯤ ꯍꯩ ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗꯒꯤ ꯃꯄꯥꯟ ꯆꯠꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯌꯨꯝꯕ ꯊꯧꯁꯥꯗꯕ ꯃꯇꯧ ꯎꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯁꯦꯜ ꯈꯨꯝꯕꯗꯤ ꯇꯧꯔꯝꯗꯦ ꯏꯃꯥ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯑꯣꯏꯔꯤꯅꯤꯗ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯃꯔꯩ ꯂꯥꯛꯆꯅꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ ꯃꯥꯁꯨ ꯃꯄꯥꯝ ꯆꯠꯀꯅꯤ ꯈꯛ ꯍꯥꯏꯔꯝꯃꯤ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯑꯣꯏꯗꯦ ꯍꯥꯏꯗꯦꯗꯅ ꯃꯇꯥꯡꯗꯨꯗ ꯀꯥꯗ ꯂꯩꯍꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯊꯣꯔꯛꯂꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦꯟꯕꯅ ꯑꯇꯣꯝꯕ ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯨꯡꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯧ ꯂꯥꯛꯄꯗꯒꯤ ꯈꯔ ꯃꯍꯤ ꯂꯥꯡꯕ ꯍꯧꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅꯗꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯝꯕꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯝꯂꯞꯅ ꯆꯠꯄ ꯃꯔꯝꯅ ꯃꯌꯥꯝꯕꯗ ꯈꯔ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯍꯦꯔꯗ ꯇꯥꯆꯧꯒꯤ ꯋꯥꯁꯤꯗꯤ ꯏꯃꯨꯡꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯈꯛꯅ ꯀꯥꯏꯍꯟꯕꯗꯤ ꯑꯣꯏꯔꯣꯏꯗ ꯏꯇꯩꯃꯁꯨ ꯃꯔꯛꯁꯤꯗꯗꯤ ꯌꯥꯎꯔꯝꯒꯅꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯀꯟꯗ ꯉꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯨꯠ ꯌꯥꯎꯅꯔꯛꯀꯗꯧꯔꯤ ꯈꯪꯍꯧꯗꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯕ ꯇꯣꯝꯕ ꯅꯪꯃꯛꯅ ꯅꯇꯩꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯀꯣ ꯃꯁꯤ ꯄꯨꯝꯕꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯕꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯑꯃꯨꯛ ꯀꯤꯟꯅ ꯑꯃꯨꯛ ꯃꯌꯥꯝꯕꯒꯤ ꯃꯥꯏꯗ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯎꯅ ꯀꯩ ꯍꯥꯏꯕ ꯃꯄꯨꯔꯣꯏꯕ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝ ꯑꯔꯥꯟꯕ ꯇꯥꯍꯟꯕꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯩꯅ ꯈꯛ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯔꯛꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤ ꯄꯨꯜꯂꯒ ꯈꯥꯝꯗꯣꯛꯏ ꯃꯆꯥ ꯑꯅꯤꯕꯨ ꯍꯩ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯏꯃꯥꯒꯤ ꯇꯣꯝꯕ ꯑꯆꯧꯕ ꯊꯥꯗꯣꯛꯅꯧꯅꯤ ꯅꯕꯥꯅꯤꯕꯣ ꯁꯤꯅꯕ ꯇꯥꯔꯦꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯌꯥꯝ ꯀꯟꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯈꯠꯅꯕꯗꯨ ꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗ ꯁꯅꯥ ꯂꯩꯃꯅ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯑꯇꯣꯝꯕ ꯌꯨꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯅꯇꯩꯃꯩꯅ ꯂꯩꯔꯛꯄꯗ ꯌꯨꯝꯁꯤꯒꯤ ꯀꯔꯤ ꯐꯠꯇꯕ ꯅꯇꯩꯃꯩꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯛꯑꯣ ꯅꯣꯏ ꯇꯥꯆꯧꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯧꯒꯤ ꯍꯛꯀꯜꯗ ꯈꯠꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯅꯦꯝꯅ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ ꯍꯥꯏ ꯃꯧꯋꯥ ꯅꯪꯁꯨ ꯇꯣꯛꯑꯣ ꯌꯥꯏ ꯍꯧꯖꯤꯛꯇ ꯈꯠꯅꯕ ꯈꯥꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯇꯥꯈꯤꯅꯤ ꯏꯃꯥ ꯏꯀꯥꯏꯖꯩ ꯍꯧꯖꯤꯛ ꯈꯠꯅꯈꯤꯕꯗꯨꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯧꯅꯔꯝꯗꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯄꯩꯗꯨꯅ ꯂꯩꯅꯔꯝꯃꯤ ꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯁꯤꯜꯂꯣ ꯃꯇꯨꯡ ꯃꯤꯒꯤ ꯋꯥꯗ ꯏꯗꯩꯅꯧ ꯌꯥꯎꯕ ꯍꯧꯅꯗꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯃꯐꯠꯇ ꯁꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯕꯕꯨ ꯇꯥꯅꯕ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯏꯇꯨꯒꯤ ꯋꯥ ꯈꯛ ꯇꯥꯏ ꯃꯁꯤꯗ ꯃꯊꯧ ꯂꯩꯇꯕ ꯃꯤꯁꯤꯡꯅ ꯃꯍꯦꯜꯂꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯃꯇꯧꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯥ ꯁꯅꯥꯔꯩꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯅꯌꯥꯝꯕꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯅꯪꯒꯤ ꯀꯔꯤ ꯐꯠꯇꯕ ꯌꯥꯎꯔꯦ ꯍꯥ ꯃꯃꯥꯅ ꯑꯃꯨꯛ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯅꯣꯌꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯀꯟꯗ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯠꯇ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ ꯇꯥꯅꯤꯡꯗꯦ ꯃꯥꯁꯨ ꯅꯆꯥ ꯑꯅꯤ ꯂꯩꯃꯤꯟꯅꯕꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏ ꯑꯗꯨꯅꯗꯤ ꯅꯃꯧ ꯑꯇꯣꯝꯕꯤꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯗ ꯌꯥꯗ꯭ꯔꯕꯗꯣ ꯑꯗꯨ ꯃꯁꯥꯅ ꯇꯥꯕ ꯁꯣꯝ ꯀꯥ ꯃꯅꯨꯡꯗ ꯁꯥꯎꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯍꯦꯟꯕꯗꯨ ꯑꯃꯨꯛ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯝꯂꯒ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ ꯊꯣꯛꯄꯤꯈ꯭ꯔꯅꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯠꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦ ꯃꯣꯏ ꯇꯥꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡꯗꯣ ꯌꯥꯝ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯣꯝꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯄꯥꯝꯗ ꯂꯩꯔꯕꯁꯨ ꯇꯨꯝꯕ ꯍꯧꯒꯠꯀꯅꯤ ꯈꯪꯂꯝꯗꯦ ꯃꯇꯧꯗꯨꯗ ꯍꯥꯏꯖꯩ ꯃꯃꯥꯗꯨꯅ ꯃꯁꯤꯅꯗꯤ ꯑꯗꯨꯝ ꯆꯟꯅꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯈꯪꯂꯕꯅꯦꯕ ꯆꯟꯅꯔꯣꯏ ꯍꯥꯏꯕꯁꯤ ꯃꯃꯥꯅ ꯃꯄꯥꯟꯗꯨꯗ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯉꯥꯛꯇ ꯁꯨꯝ ꯍꯥꯏꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯃꯆꯥꯒꯤ ꯃꯤꯆꯪ ꯈꯖꯤꯛꯇꯁꯨ ꯆꯪꯗꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯀꯥꯗꯒꯤ ꯈꯨꯝꯂꯛꯄꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯥꯁꯨ ꯄꯥꯛꯅ ꯍꯜꯂꯝꯗꯦ ꯃꯪꯒꯣꯜꯗ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯇꯥꯔꯤ ꯕꯣꯏꯔꯦ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯅꯪꯁꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯊꯨꯒꯥꯏꯔꯨꯁꯨ ꯍꯥꯏꯗꯅ ꯏꯃꯥꯅꯗꯤ ꯍꯥꯏꯈꯤꯗꯦꯀꯣ ꯃꯐꯠꯇ ꯁꯥꯎꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯏꯃꯥ ꯉꯥꯡꯉꯤꯁꯨ ꯏꯃꯨꯡ ꯆꯪꯉꯒ ꯉꯥꯡꯕ ꯀꯩꯗꯧꯒꯦ ꯑꯗꯋꯥꯏ ꯃꯄꯥꯟꯗꯨꯗ ꯀꯩꯗꯧꯏꯅꯣ ꯏꯃꯥ ꯃꯁꯤꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥꯕꯨꯔꯣ ꯏꯆꯥ ꯅꯨꯄꯤꯁꯤ
mayum palaga sanadraduna halae adugi iya nupa atomba thigene lepimni mangon-sida. Mamana ngang masakpasi aseng mangakta sum nganglaga leibasida mai sanadaba haidu oirami. Khoi mase ai yam saungni kamai tongnu khangde ayuksida sum nganglaga lei haiban nya tumbasida. Asumna mawa tombidu phagi dagi mapamna sum leibadu hallu yaramde. Mapuroibana kauba laklabasu thina saiduna tharaklami. Nongma nungthilgi matamni. Henbado yam thazada mangolduda magi nupiga wari sanarami. Manaw nupadu tarasunu matagum. Sumangda pisuduna leiribaduda. Nupi, hosikansi naungnamuk nupi leizadabasingdi masagi thabaksi masanamuk tawzai haibaduni nupi. Haibadu tabada somda pisuduna leiramba loyumba masu tarami. Aduga haige yauna hairaklami masu. Hosikangi misingse ai yengsinnabu hotnabada thabak phana kalamba misu thabak chatkiniga khangdre seita. Asumne kumlakpaduda sana leimadi amuk khatnarakadra khanbada yam pakhatlami. Henbana Panba misu yauramale ni nupi nang taju karim tu hoi mai haida laridubu karinune. Asumna masinda khak awai akhum taunaduna yam kanna khatnarami mataududa khamjilai sana leimana. Moi tada tokpiro yarise yumthangnaba mina khuning kang nunga yeng leise ikaizai changasi mungda. Asumna magi nupina khambadagi sangkhirami. Nongmata oirakani khalludaba masidi mauge hakanda masimanau anido nongma kangda nupigi matangda yam kana khatnarami. Nongma numidangi matamni. Masimanau anido kana khatnare. Hai adomba nangi si kam helabani. Ai ni kha thabani khalaga asumhanbasida nawang yaureni. Masida loyomba masu mayambana haiba wadu mabuk phattaba romdo oina khallaga hairaklammi. Tasong nari wadu aidi nanaw amu oina yaba sukam ngamjare. Aduna ngasi phawu yadribani. Hairaga masimanau anido ngasisu amu khatnarakpaduda sana leimadu pakhatpe hemanbadagi gyan mangduna leimaida haitharaklammi. Mataududa khatnarambadu toklaga magi nupigi nakta sensilaktuna magi nupibu hongdoklaga hairai gyan laknaba. Nupi tabo si minam tu pangsi. Nupi aina haibsi tab. Nupi ai nang nupamdaba thabak tawrege si. Phana oidunasu matai makaubanina loyumba amaiba kauba senkhirami. Khudakta amaiba laktuna yengbadagi tapna hairai. Karisu tawrida. Ngayaki mana pakhatkibadugi tawribani. Ngayak leiraga gyan soida lakanida. Tanjaduda manem sanare leirami. Mamang nupi atombidu halak mande haiduna kauba satkibani. Halakpada masinda ngangdana changlaklammi. Phazareba hausikti. Mapamdagi la'o yadribadudadi. Magi nupa atopada sienkhredana hausikti phazare. Mamana ngangliba saklibadu kada leiriba masin manau anidu tarammi. Mitka yengnarami. Aduga loyumba kadagi thoraklaga hairai. Ma namong nupi kedauri haibadu. Hausi imana haikibu wadubu asingbu warani ma. Masagi mataududa mama oina nungaitana masanupada yenglai. Masimanau khatnabadugi matangdasu hairami. Chumne. Imaw atombidu atopa nupada sienkhre. Laikai misu khangdaba yaudrabani. Asumna wari sanarami. Nungthilgi thokiba thawdokto hairamde khanghalamde numidangi matamni. Somda henbagi kadani. Sana leimadu kauraklammi. Moitada imadi leiba udena. Karai leikrabagi. Ai moitada hoina sumaina toina khanabase ai pamde. Asumna magi nupina khatnabadu khamjillammi. Mataudumadi sanare khanglamde. Nongma haukibana hauzikti masimanau khatnarambadusu tokhirammi. Aduga somdasu mawatombidusu nongaina leiba oiramde. Mauhalakpi oiba maramna mana seluba nupadugi mamana yam otpanaiba adugi marakta yam wana khangduna leirammi. Mana tawzakiba mahaidunani khallaga leirammi.